ngasi phong ki batungan tungan ba manipuri si phong singdigi maroi bi ipau sing myamna thamjagi ahanbada West Bengal la pangthok pa Durga Puja gi kumai ayamada natai sa da thawong sing stathaduna lakli BJP Trinamool Congress na sasan pai ba West Bengal gi mafam sing da pangthok pa Durga Puja gi thorom na sei khudingi natai sa da thawong sing myamna thingnari handak sahi oina pangthok liba puja gi thorom da su Kolkata da sigumba thorom amada Mahishasura Saktamadu Mahatma Gandhi gi mitam ga sa manana khinkibagi thawong miyamna uba phangki haukiba sai singdasu Trinamool na sasan pai bi state sida pangthokpa puja gi thorom singda mathong huktaba thabak thorom sing chathaba thengna khi haina BJP na akan mamong na condemn tokre BJP West Bengal unit ki state spokesperson oina lairiba Samik Bhakta Sarna agency da phungdokhiba mada haukiba matamna pangthokpa puja gi thorom nasu Durga Laidembi gi khutta Trinamool gi Congress ki firal payan khibagi thawdo ama Hugali district ki Gurab area da miyam uba phangki thawong asina miyam bu thamoi sonki masitana sunatana Kolkata da pangthokpa Durga Puja mandala da Musmal Singhi Azan Laugi Khonjel su Yantrana Khongki hain BJP na maral sikhi asiguma thawong sing asigidama West Bengal lenga pairiba Trinamool Congress na condemn tawkiba natragana mari leinaba sing adugi mathakta karigumba action mata lokhatpa thengna khidi haina Trinamool Congress lenga ki mathakta BJP na akan maral sikhi Jatiye sigi mapani haina ikai khumnariba Mahatma Gandhi bu karemna duna ikai pibigi thawong man thabak sing adugidama BJP na akan mamona condemn tawi kum sing English sing ani ga taraga mapana pangthokpa puja gi thorom amadasu Kolkata da Ima Durga gi makhutta TMC gi phiral pehanbigi saktam utkhi masi khakta sunatana puja pangthok liba mafam aduda Musmal Singhi Azan Lawi Khonjel su music oina sijina ki haiba wafam phongdokhi ani su pausna makhatarakli Makasa tarak po na to papaw man sahi nauribi nupi masa gang rape tawbada sinaba mi ahum police na phare Assam ki Golpara district ki manungsan ma mafam amada sahi nauribi nupi masa amada nampura gang rape tawbada sinaba mi ahum phare haina police ki mekeri ki phongdorakli official oiba police ki report matung ina thawdo asi tha sigi amagi nungtil pung ani makhai tabada Asia police station konba Gadarbori area ra thokibani namida sida victim oiribi masagi sai taraga mangarom surabi nupi masa si school lagi mayum da halakpagi lambida sienari ba mi ohum sina phar ba matung manak nakna lebu umanga mada pusinduna gang rap tokibani thawdo odur nan thoktuna sinana phona bada nupi masa dubu makhoi ohumna kana phubadigi wakhal mangduna leramba miyamna thengnarakpadigi hospital pukhatuna treatment sataki phar ba mi ohumadu police custody da remand lokthakre hadi Makasa tarak poina hausi Russia amasum Ukraine ani ki marakta thonga riba conflict ki matangna mayamda latest update pijaramge Russia na nuclear ki Kihanbagi anoba Tangkak ama Changsilakhre warning ki damak khutlai sing puthorakre Ukraine ki matangna US amasum masigi khongbu lebak singa sanaba Vladimir Putin ki game ama kana hengalakhibaga makhoi ki nuclear ki Kihanbagi anobu Tangkak ama Changsilakhre magi officials na mangonda Sizinanaba Hierarchy apikpa khulai sing aduna warning gi maru oiraba pung khara natragana numit kharani phawa pirabi hari Russia gi long range missile sing amasum bomber sing leptana hekta sizinaba yanaba thamlamlabasu khara pik thaba tactical weapon sing di Russia gi tungan mafam kya da leiba warehouse taragani thoi romda solun sinduna thamdi masumadu launcher sing da pubada matam sangani handak thorang tawduna thambagi thak amada khulai sing storage facility sing digi lathokre amasu karigumba mathok tarabdi numit kharani gi manungda sijinaba yanaba atai mafam kharada puthoktuna thamkhre masi satellite sing natragan atai pambai singna thigadabani haina Geneva UN Institute for Disarmament Research nuclear expert am oiriba Pavel Potvina haiki haujuk phawda de sigumba Thorang tawbigi khudam amata leitri amasu nuclear gi kihanbasing adu yamna sengna wajaw ngangbu oina lei haina US amasum European officials sing haki adubu Russian force na Ukraine amuk khut handuna satharakibe attack sing da haukiba sayol da Russia gi president na makhoi gi oide haina official oina lakthokiba Ukraine gi territory edu yauna mathang manglakhibaga Kremlin na English sing ma samapan nifuga mangagi matungdagi lana sijina khidraba khulai sing yauna sijinaraku yabigi ingit piduna amuk kahana kihanana buhonarakli Kihaliba singasi Kremlin na US amasum Europe Ukraine gi sokat papiri badu kakthanaba kihanaba honarakpagi saru amani loinana Kiev Moscow gi times da negotiation sing namduna ta honabani
Russia nauna annex taukiba Ukraine gi saruk adu yauna makhoi territory ngakthoknaba aikoina phangbu weapon system punama sizinagani haina President Putin haiki Russia na hauzik nuclear khulai ama sizinabada mayamna taunadaba ama thugaide haba yaroi habadu utnaba malemgi ani suba lanjawda Japan gi mathakta atomic bomb sing sizinaduna US na hanana khudam ama thamkhre haina mahna haiki Cold War matamdagi phawbu yauna hauzi storage the nuclear khulai lising ama samapalom lay amasum makhoedu thadanaba missile sing amasum plane sing su lay adubu nuclear warhead ama sizinabana langi mayona du onthoknabagi matik saroi maramdi lanpham sing adu kilometer lising amaga sani hena sangi kariguma Russian lusing baduna siguma khulai ama sizinanaba warep loraklabadi maangna demonstration strike ama oina Ukraine da leba military target amada khalakpa yai haina Official oidaba singumba hiram sing khanabada masuk maming phongdoktana wa ngangladuna defense ministry ga naknaba miyeduna swaike Russia gi tactical weapon sing asi ataiga samdamnabada haipe chawi khwaidagi pikpa du kilotena tara natragana TNT ton lising tarani masi Hiroshima ra thadakiba kiloton taraga manga gi atomic bomb adurigi ahum thokpagi saruk ani hena sawgani Makhoi si apikpa nuke nati haina US ta laiba Arms Controls Association gi Executives Director Darius Kimball na ki masi aikoina Hiroshima da thadakhiba adurigi yamna hena sathibu oigani hanasu pawsna makhatana phongdorakli makasa tharakpon special content ama oina huyelan pawdagi lokthok sarkana mayamna thamjagi loksingi pukaini thamjagaduriba content asigi mamingsina angam tanduna hinjina thabak suba miyoi singna haksangi damak tangai phadana khangjin gadabasing Maroy mems article asi reliable source to yumpa moiraga phongmani dobo masina medical professionals singi pokta mutsinna bhona badina te haba content mane mayamna thamjage Hinjina thabak suba miyoi sing depression amasum anxiety na sing wakhal laina gi risk wangi haba study amadagi khangle Norway da leba University of Bergena gi clinical psychologist Cecily Andresen haki angam tanduna loisal hauda yade haibagi mong numit khudingi ka hena thabak suba miyoi sing anxiety depressions and attention deficit hyperactivity disorder ADHD amasum obsessive compulsive disorder OCD na sing makodong sada basing mayuk narakpa yai amaramda matam sangna civil servant sing tararom na satharaki ba study amagi report na haki numit khudingi matam sangna thabak surabadi thamogi laina amasum heart attack ki risks wangkhalai European Heart Journal phongki report aduna haki mapam khudimakta nomagi pung taret khak thabak suba haibisi matam sa sarabani numit khudingi pung ahum sangthana thabak suba tarabadi thamogi laina oiraku yabigi risks sada hum furom hengalai Researchers sing masagi kuntraga mapan masu humpuga mathugi manungda leiba miyoi lising taruk rongi mawong mata kupni yengsilami marak marakta pung ama natragan ani hena thabak subuda akai belaiti adubu numit khudingi pung ahum natragan masidigi hena thabak surabadi coronary heart disease narakpa yabigi riksa da humfurom hengala e haina University College London amasum Finnish Institute of Occupational Health ki researchers sing na phungdoki Oithokpa yaba maram singi matangna researchers sing haki mapung phana pothaba phangdaba maramna heart disease ki risk hengalakpa oiramye amaramda Helsinki gi epidemiologist Dr. Mariana phungdokhibagi matungni numit khudingi matam sangna thabak suba miyoi singi metabolic process ta akaiba tholai haidi malemgi apunmi yoina thamogi laina nabagi sango khalakpagi matangna University of Glasgow Western Infirmary da Clinical Pharmacology ki professor oiba Gordon Staki mathau ka hena sinba miyoi khudingwak marak te suti piduna pothan batarabdi heart disease nabagi sangatrakpiyai mipung khudimak thabak suba masum pothabagi matangda khal manhangadabani thabak subuna haksang phanbada mating pangi adubu henjinba mawongna thabak suba tarabdi haksang sokchilangnabagi maram oiri British Heart Foundation ki senior cardiac nurse Kathy Ross naki Government ki phamthol wang thabak tawba miyoi oirabasu natragana private sector da thabak tawba miyoi oirabasu hiramasi gi matangna munna khanthaba matam oire matam sangna thabak subuda bo oirabadi marakta ngak hawgalaga khongkap manga tara sakadabani lip sizinabigi mahut siri thakta oina kakhat kum tha tawgadabani masum marakta asu apa sabada biscuit ki mahut uhai oina sakadabani haidi amaromda University College London ki scientist singna continents ahumda sadaki study amagi report haki matam sangna thabak suriba makai heart disease narakpa yabgi risk hengalai
Lancet Medical Journal फोंलखिबा यूनिवर्सिटी कॉलेज लंदन की प्रोफेसर ऑफ एपिडेमियोलॉजी मिकान हाइखि चयोल अमदा पुंग यांखैगे मंगादगी हेन थबक सुरबदी कोरोनारी हार्ट डिजीज नरक याबगी रिक्सा तरागुमदो हेंगलै मतम सांग ऑफिस ता फमजिनदुना थबक सुरबदी निंगथिना पोथाबा मसुम हक्सांग साजल तौनबगी मतम पंगदे मसिगी सुमतक मतम सांग थबक सुब मियोइसिंग खुदोंग थिने ओइबा मोंगदा यु थकबिगी हाइनबी थमगले हिरामिसुगी मतंग यूनिवर्सिटी ऑफ शेफिल्डगी कार्डियोवास्कुलर मेडिसिन डिपार्टमेंट रीडर ओइबा डॉक्टर टिम सिकोन हाइखि मिपुम खुदिमक थबक सुबगी मतम कक्थबा हाइबसी ओइथोक्लरोइदबनिना यारिबा मखै थबक सुरिङै मनुंगदि ngahak ngahak हावगतलगा खोंकाप खरा सकदबने मसुम मसी ओइबा चिंचाक मसल सुना सागदबने हाबंग सिगी स्पेशल कंटेंट सि म्याम हपसरमगे दुगा हाउसकुइनदि म्याम पाउक्स मतंग सॉल्यूशन जगे म्याम पुनना अपडेट गमिनसे